Hello, hello, mayam utara muksari aigi channel sidaga. Ado mayam da yana na ina stang sangdok chen bodi aigi si channel se ina thawina ai YouTube ki YouTuber oigana semba channel da aigi email ID le jabane dona Google ki email ID le redi chum YouTube da do sinra hangba yana ga. Do ina andang mar mayam ki live Sadok Zin to the support of Kopa Mayam, no return to Birakanaga. I channels already 22 around 22 subscriber Musujan Grava. Then she is in a semi videos Kazita Mayam, the inner help thousand by Taraga. The important way Basega in a Mayam live with some subscriber, soft to Biromu. And anova me thirakpa haibidi anova subscriber thirakpa ado live ta changa gi anova subscriber thibuduga natraga ai contents na hena fazaraga anova subscriber matumta lakpado do koina pami sina sagi long run da haibidi matang kui na koina season matumda subscribers se masa matumta ko YouTube tegi search toroga lakpado thengnaraga subscribe toromdo aduna kogi kayagdare Kona kui kanabdo duni henganeba da no bum sangpudi hoi subscribe to ne on to nega plus point do no me amna ju khalambaya ma di no ri anduga yeng chime amegi kanam sanga yeng jiga me am ju khalambaya ma di ngarang han da kano taraga only 22 subscriber ko lega koi de sumana YouTube se kari no kamaina upload to dona taglak tori kan khanbi ram ya ko asima tang da ai 생독적이고 아이기 견어세 아이기 셀 인트로덕션 사는 비자게 그런 거 채널 에이밍세 그 채널에 있는 좀 오자마이바 아이나 좀 담매가 아이밍 생도 하자로가 오자마이바 아이나 이 채널에 생고 마밍세 the travel hubs 에나 담만이나 군점 정나 생미도 없는 마탐제 방다 바이다 아니 시험도 근데 야나나 거기 I can have the SEO in the Tabuk SEO means search engine optimizer as a go. Me am the monetized stories AdSense the Guinea. I see AdSense with Tabuk when YouTube and Tabak when website to Tobago. The website over the AdSense happen the website say my can only followers will and the subscriber to the Sidiga. The Lubudi, we website the Subudun Henry, Sidigo ranking of problem of Dani, Yamatonica. The Sibram Tamzel, don't I in a Sagi, my am help to get the we upload to Matam the Karimatota, Karikaman over meaning in way in the Baja. The way issue to the Yoy, so we digital marketing on a platform in a Sumba, the advertisement of Bokota. Simamlega. And I cut an I said, I am directly Matam luxury, I am directly videos in my upload to near just point crying in the Tamanega. I upload the video quality later, video title later, video description later, thumbnail, tag with keyword, iCard, and screen. She's my arms, I explain those. Yanam the video quality is another. Video quality have the video upload to video do quality sega. Important with the high visage can the chumnagi mobile phone can YouTube Toraga 1 million Yoba subscriber can channel Zulega. When I see Mutota is naga as YouTube se hand mine or drug name as the Yabna competitive way ago. I don't know comment of the video called this medium videos make sing the evening the white tiger. I don't know at least when a video is a low matum 1080p and a labany and that is SD format nigga. My amnasu YouTube yam them the email them ying my amnasum YouTube yam them the so my na let's say Kasi she young. Mayamnas my name Matamnaga. Ashkesiga SD and a trainer. SD Yamga. She SD to
1080 72480 ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯋꯥꯂꯤꯇꯤꯗꯨꯒꯤ ꯔꯤꯖꯣꯂꯨꯁꯟꯅꯦꯕ ꯁꯤꯁꯦ꯫ 1080 ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯏ ꯔꯤꯖꯣꯂꯨꯁꯟ ꯍꯥꯏꯕ ꯇꯥꯔꯦ HD ꯑꯣꯏꯕꯀꯣ꯫ ꯑꯗꯣ 1080 60 FPS ꯅꯝꯕꯁꯨꯂꯩ, 4Kꯗꯁꯨ ꯅꯝꯕ ꯂꯩ, 2Kꯗꯁꯨ ꯅꯝꯕ ꯂꯩ, 8Kꯗꯁꯨ ꯅꯝꯕ ꯂꯩꯀꯣ꯫ ꯑꯗꯣ 1080 HDꯁꯤꯒ ꯀꯨꯝ 60 FPS ꯑꯅꯁꯨ ꯂꯥꯛꯄ ꯂꯩꯀꯣ꯫ ꯑꯗꯨꯅ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯍꯥꯏꯕꯀꯣ꯫ ꯑꯗꯣ ꯁꯤ ꯀꯛꯊꯠꯆꯔꯒꯦ꯫ ꯑꯗꯣ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯋꯥꯂꯤꯇꯤꯁꯦ꯫ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯃꯇꯝꯗꯅꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯦꯡꯍꯟꯗꯕ ꯐ꯭ꯔꯦꯝꯁꯦꯀꯣ, ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯆꯠꯄꯗ ꯂꯦꯡꯗꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯏꯁꯦ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯕ ꯌꯥꯝ ꯂꯦꯡꯕ ꯑꯣꯏꯔꯗꯤꯀꯣ ꯌꯦꯡꯉꯤꯕ ꯃꯤꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯋꯦꯀꯣ꯫ ꯑꯩꯈꯣꯏ ꯂꯦꯡꯉꯒ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕ, ꯀꯣꯛ ꯉꯥꯎꯕꯒꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯝꯕ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣꯏ ꯌꯥꯝ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯇꯧꯕ ꯚꯤꯗꯤꯑꯣꯁꯦ꯫ ꯑꯁꯤꯅ ꯌꯥꯔꯤꯉꯩ ꯑꯩꯈꯣই ꯚꯤꯗꯤꯑꯣ ꯐ꯭ꯔꯦꯝꯗ ꯁ꯭ꯇꯤꯜꯗ ꯊꯝꯃꯒ ꯃꯨꯚꯃꯦꯟꯠꯁꯦ ꯌꯥꯝ ꯇꯞꯅ ꯈꯣꯠꯅ ꯂꯩꯒꯗꯕ꯫ ꯑꯩꯅ ꯋꯥꯔꯤꯕꯨ ꯄꯨꯔꯥ ꯐꯨꯜ ꯁꯨꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯅ ꯇꯞꯅ ꯇꯧꯅ ꯂꯩꯕꯀꯣ꯫ ꯑꯗꯒꯤ ꯑꯗꯨ ꯑꯃ ꯂꯩꯔꯦ꯫ ꯑꯗꯣ ꯚꯤꯗꯤꯑꯣ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯀꯩꯒꯨꯝꯕ HD ꯌꯥꯎꯗ꯭ꯔꯦꯅ ꯈꯜꯂꯣ, ꯆꯨꯝꯅ 720 ꯑꯅꯝꯕꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜꯁꯤꯗꯤ ꯂꯣꯏꯅ HD ꯌꯥꯎꯕꯅꯦꯕ꯫ ꯑꯗꯣ ꯌꯥꯎꯗ꯭ꯔꯁꯨ 720pꯗ ꯀꯩꯅꯣ ꯚꯤꯗꯤꯑꯣꯁꯦ ꯂꯧꯔꯁꯨꯀꯣ, ꯑꯗꯨ ꯂꯧꯔꯁꯨ ꯉꯁꯥꯏꯒꯤ ꯃꯨꯚꯃꯦꯟꯠꯁꯦ ꯌꯥꯝꯅ ꯑꯣꯏꯍꯟꯗꯕ, ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯤꯛꯍꯟꯗꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ꯫ ꯇꯞꯅ ꯏꯪꯅ ꯄꯨꯕ, ꯑꯗꯒꯤ ꯀꯥꯞꯄ ꯃꯇꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯀꯥꯞꯄꯤꯕꯀꯣ꯫ ꯅꯦꯛꯁꯇ ꯂꯩꯔꯦ ꯚꯤꯗꯤꯑꯣ ꯇꯥꯏꯇꯜꯀꯣ꯫ ꯚꯤꯗꯤꯑꯣ ꯇꯥꯏꯇꯜ ꯍꯥꯏꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯇꯥꯏꯇꯜꯁꯦ ꯀꯃꯥꯏꯅ ꯄꯤꯒꯅꯤ꯫ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯕꯗ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗ ꯚꯤꯗꯤꯑꯣ ꯇꯥꯏꯇꯜꯁꯦꯀꯣ꯫ ꯑꯗꯣ ꯚꯤꯗꯤꯑꯣ ꯇꯥꯏꯇꯜꯁꯤꯗ ꯃꯌꯥꯝ ꯌꯦꯡꯁꯦ꯫ ꯑꯩ ꯍꯧꯖꯤꯛꯄꯨꯗꯤ ꯁꯤꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ 22 ꯁꯨꯔꯦꯀꯣ꯫ ꯏꯠ ꯏꯁ ꯏꯟ ꯗ ꯂꯥꯁ 28 days 28 daysꯗ 15 ꯈꯛꯅꯦꯕ ꯂꯩꯔꯝꯃꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯔꯤꯁꯦ꯫ ꯗꯦꯠ ꯃꯤꯟꯁ ꯑꯩ ꯍꯥꯟꯅꯒꯤ 7 ꯈꯛ ꯂꯩꯔꯝꯃꯦꯕꯀꯣ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯣꯟꯇꯦꯟꯗ ꯆꯠꯂ ꯌꯦꯡꯁꯤꯀꯣ꯫ ꯑꯩꯒꯤ ꯀꯩꯁꯨ ꯅꯠꯇꯕ ꯑꯁꯤꯒꯤ ꯊꯥꯕꯜꯒꯤ ꯃ꯭ꯌꯨꯖꯤꯛꯁꯤꯗ ꯂꯩꯔꯝꯃꯦ 711 ꯀꯩꯅꯣ ꯂꯩꯔꯝꯃꯦꯕ꯫ ꯑꯩꯅ ꯄꯕ꯭ꯂꯤꯁ ꯇꯧꯕꯁꯦ ꯃꯥꯔꯆꯇ ꯇꯧꯕꯅꯤ, ꯇꯥꯔꯤꯛ 5ꯗꯀꯣ꯫ ꯖꯁ ꯑꯣꯟꯂꯤ ꯑꯗꯨ ꯃꯇꯝꯗꯁꯨ ꯑꯣꯟꯂꯤ 2 3 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯕꯅꯦ꯫ ꯑꯗꯣ ꯑꯣꯟꯂꯤ 2-3 ꯁꯕꯁꯀ꯭ꯔꯥꯏꯕꯔꯅ ꯑꯩꯒꯤ 711 ꯈꯛ ꯚ꯭ꯌꯨ ꯐꯪꯉꯦꯕꯀꯣ꯫ ꯑꯗꯣ ꯁꯤꯅꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯇꯜ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯥꯏꯁꯦꯀꯣ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯑꯦꯅꯥꯂꯥꯏꯇꯤꯛꯇ ꯆꯪꯉꯗꯤ ꯀꯩꯒꯨꯝꯕꯀꯣ, ꯑꯩꯅ ꯁꯤꯒ ꯆꯪꯕ ꯃꯇꯝꯗ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃ ꯐꯪꯉꯦꯕ ꯁꯤꯒꯤ ꯇꯥꯏꯇꯜꯁꯤꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃ ꯐꯪꯉꯦ꯫ ꯑꯗꯣ ꯑꯃ ꯑꯅꯤꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ 3 4 ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕꯅꯦꯕ ꯁꯤꯁꯦ꯫ ꯑꯦꯅꯤꯋꯦ 712 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯚ꯭ꯌꯨ ꯐꯪꯉꯦꯕ ꯁꯤꯒꯤꯀꯣ꯫ ꯑꯗꯣ ꯑꯩꯒꯤ ꯇꯥꯏꯇꯜꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯁꯤꯀꯣ ꯗꯤꯇꯦꯜꯁꯇ ꯆꯠꯂꯒ꯫ ꯑꯩꯅ ꯇꯥꯏꯇꯜꯁꯦ ꯏꯔꯤꯁꯤꯅ ꯊꯥꯕꯜ ꯃ꯭ꯌꯨꯖꯤꯀꯦꯜ ꯕꯦꯟ ꯄꯥꯏꯂꯠ ꯒ꯭ꯂꯣꯕꯦꯜ ꯐꯦꯃꯤꯂꯤ ꯁ꯭ꯇꯨꯗꯤꯑꯣ ꯋꯥꯡꯖꯤꯡ ꯍꯥꯏꯅ ꯊꯥꯕꯅꯦꯕ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯥꯏꯇꯜ ꯄꯤꯕꯁꯤꯒ ꯊꯥꯕꯜ ꯃ꯭ꯌꯨꯖꯤꯀꯦꯜ ꯕꯦꯟ ꯍꯥꯏꯁꯦ, ꯃ꯭ꯌꯨꯖꯤꯀꯦꯜ ꯕꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁ ꯋꯥꯔꯗꯅꯦꯕꯀꯣ꯫ ꯊꯥꯕꯜꯁꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟ ꯂꯩꯔꯦ꯫ ꯑꯗꯨꯒ ꯄꯥꯏꯂꯠ ꯒ꯭ꯂꯣꯕꯦꯜ ꯐꯦꯃꯤꯂꯤ ꯁ꯭ꯇꯨꯗꯤꯑꯣ ꯋꯥꯡꯖꯤꯡ ꯍꯥꯏꯕꯀꯣ꯫ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯇꯥꯏꯇꯜ ꯊꯤꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯥꯏꯇꯜ ꯊꯤ ꯍꯥꯏꯕ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯁ꯭ꯇꯗꯤ ꯇꯧ ꯇꯥꯏꯀꯣ꯫ ꯁꯄꯣꯁ ꯂꯦꯠꯁꯦ ꯑꯩꯅ ꯉꯁꯤꯒꯤ ꯑꯩ ꯑꯅꯝꯕꯗ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯁꯦ ꯑꯩ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯌꯦꯡꯍꯟꯖꯦ, ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯤꯁꯤꯡꯁꯨ ꯑꯗꯨꯝ ꯌꯦꯡꯍꯟꯖꯒꯦ ꯃꯌꯥꯝꯗꯀꯣ꯫ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯣꯀꯦ ꯁꯣꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯅ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯩꯔꯦ ꯁꯤꯒ ꯂꯩꯔꯤ ꯃꯌꯥꯝꯁꯤꯀꯣ꯫ ꯁꯤꯒ ꯂꯩꯔꯤꯁꯦ ꯃꯤ ꯀꯌꯥꯃꯨꯛ 10ꯃꯨꯛꯇꯤ ꯂꯩꯔꯝꯒꯅꯤ ꯌꯦꯡꯖꯕꯗ ꯇꯣꯇꯦꯜꯁꯦ 30ꯃꯨꯛ ꯂꯩ꯫ ꯍꯣꯏ 30ꯃꯨꯛ ꯂꯩ꯫ 30 ꯂꯩꯕꯁꯤꯒ ꯑꯩꯅ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯁꯞꯄꯣꯔꯠ ꯇꯧꯈꯤꯕ ꯆꯦꯅꯦꯜ ꯃꯌꯥꯝꯅꯅꯤꯀꯣ꯫ ꯑꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯌꯥꯝꯅꯁꯨ ꯚ꯭ꯌꯨ ꯄꯥꯝꯖꯗꯦ, ꯑꯗꯨ ꯃꯌꯥꯝ ꯂꯥꯏꯛꯁꯨ ꯇꯧꯕꯤꯒꯅꯨ, ꯑꯗꯨꯒ ꯖꯁ ꯀꯣꯃꯦꯟꯅ ꯀꯅꯥ ꯌꯦꯡꯉꯦ ꯑꯗꯨꯝꯇꯪꯗꯤ ꯏꯕꯤꯔꯝꯃꯨꯀꯣ꯫ ꯑꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯑꯣꯟꯂꯤ ꯖꯁ ꯁꯤꯒ ꯀꯌꯥꯅꯣ ꯃꯤ 20-22ꯃꯨꯛ ꯂꯩꯅꯀꯣ꯫ 20-22ꯃꯨꯛ ꯚ꯭ꯌꯨ ꯐꯪꯉꯗꯤ ꯑꯩ ꯌꯥꯔꯦꯀꯣ꯫ ꯃꯌꯥꯝ ꯂꯣꯏꯅ ꯑꯩ ꯈꯪꯒꯅꯤ, ꯃꯌꯥꯝꯗ ꯂꯣꯏꯅ ꯀꯩꯅꯣꯁꯦ ꯆꯠꯂꯦ ꯍꯥꯏꯁꯤꯀꯣ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇꯥꯏꯇꯜ ꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯤꯕ ꯃꯇꯝꯗ ꯐꯪꯕꯁꯦ, ꯂꯦꯠꯁꯦ ꯔꯤꯁꯤꯄꯤ ꯑꯃ ꯍꯥꯏꯔꯣꯀꯣ, ꯑꯦꯅꯤ ꯔꯤꯁꯤꯄꯤ ꯑꯃ ꯍꯥꯏꯔꯣ, ꯑꯗꯨꯏꯗꯨꯒ ꯑꯩꯅ ꯉꯥ ꯊꯣꯡꯕꯒꯤ ꯔꯤꯁꯤꯄꯤ ꯍꯥꯏꯔꯣ,
ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕꯁꯦ ꯀꯔꯝꯕ ꯑꯣꯗꯤꯌꯦꯟꯁꯅꯣ ꯑꯁꯤꯁꯦ ꯑꯩꯅ ꯃꯨꯟꯅ ꯈꯟ ꯇꯥꯏ ꯃꯅꯤꯄꯨꯔꯤꯔ ꯅꯣꯟ ꯃꯅꯤꯄꯨꯔꯤꯔ ꯀꯩꯒꯨꯝꯕ ꯃꯅꯤꯄꯨꯔꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯉꯁꯤꯒꯤ ꯉꯥꯇꯣꯏ ꯊꯣꯡꯕ ꯍꯥꯏꯔꯦꯅ ꯈꯜꯂꯗꯤ ꯃꯌꯥꯝꯅ ꯃꯩꯇꯩ ꯃꯆꯥꯅ ꯊꯤꯔꯛꯄꯗ ꯉꯥꯇꯣꯏ ꯊꯣꯡꯕ ꯔꯦꯁꯤꯄꯤ ꯑꯅ ꯊꯤꯔꯛꯄ ꯌꯥꯏꯀꯣ ꯑꯗꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤꯒꯨꯝꯕ ꯑꯅꯤꯃꯛꯇ ꯐꯪꯍꯟꯒꯦ ꯀꯣ ꯉꯥꯗꯨꯗꯤ ꯃꯩꯇꯩꯁꯨ ꯆꯥꯏ ꯃꯌꯥꯡꯁꯨ ꯆꯥꯏ ꯂꯣꯏ ꯆꯥꯏ ꯃꯌꯥꯡꯁꯤꯀꯣ ꯀꯩꯅꯣ ꯉꯥꯁꯦ ꯊꯣꯡꯕꯒꯤ ꯁ꯭ꯇꯥꯏꯜꯗꯨꯇꯪꯅꯦ ꯌꯥꯝ ꯈꯦꯠꯅꯔꯤꯁꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯩꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯃꯤꯡꯁꯦ ꯀꯩꯅꯣꯁꯤ ꯇꯥꯏꯇꯜꯁꯦ ꯀꯃꯥꯏꯅ ꯍꯥꯞꯁꯤꯒꯦ ꯑꯗꯨ ꯈꯟ ꯇꯥꯏ ꯂꯦꯠꯁ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯉꯥꯇꯣꯏ ꯊꯣꯡꯕ ꯔꯦꯁꯤꯄꯤꯀꯣ ꯗꯤꯂꯤꯁꯤꯌꯁ ꯃꯅꯤꯄꯨꯔꯤ ꯐꯤꯁ ꯀꯔꯤ ꯁ꯭ꯇꯥꯏꯜ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯒ ꯑꯗꯩꯗꯤ ꯃꯣꯏ ꯃꯌꯥꯝꯅ ꯍꯌꯦꯡ ꯐꯤꯁ ꯀꯔꯤ ꯔꯦꯁꯤꯄꯤ ꯍꯥꯏꯅ ꯊꯤꯔꯛꯄꯗ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯇꯥꯏꯇꯜꯗꯨꯗ ꯐꯤꯁ ꯀꯔꯤ ꯑꯃꯗꯤ ꯌꯥꯎꯈꯤꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯗꯨꯒꯤ ꯁꯔꯁꯇꯨꯒ ꯑꯗꯨ ꯂꯥꯛꯄ ꯌꯥꯏꯑꯕ ꯈꯪꯉꯦꯅ ꯃꯌꯥꯝꯀꯣ ꯑꯗꯨꯃꯥꯏꯅ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯇꯥꯏꯇꯜ ꯍꯥꯞꯄ ꯃꯇꯝꯗ ꯇꯥꯏꯇꯜꯁꯤꯁꯨ ꯈꯖꯤꯛ ꯑꯩꯈꯣꯏꯅ ꯈꯟꯊꯔꯒ ꯀꯃꯥꯏꯅ ꯇꯥꯏꯇꯜꯁꯦ ꯍꯥꯞꯁꯤꯒꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯞꯁꯤꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯕꯤꯒꯗꯕ ꯍꯥꯞꯀꯗꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩꯅ ꯍꯥꯞꯄꯤꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯟꯗ ꯆꯪꯒꯦ ꯑꯃꯨꯛꯇꯪꯒ ꯀꯣꯟꯇꯦꯟꯗ ꯆꯪꯒꯦ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯤ ꯌꯦꯡꯁꯤꯀꯣ ꯑꯦꯗꯤꯠꯇ ꯇꯧꯔꯒ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯦꯡꯉꯨ ꯑꯩꯅ ꯊꯥꯕꯜ ꯃ꯭ꯌꯨꯖꯤꯛ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯁꯤ ꯀꯩꯅꯣꯁꯦ ꯑꯩ ꯁꯤꯒꯁꯤ ꯌꯥꯎꯍꯜꯂꯦꯀꯣ ꯏꯠꯁ ꯑ ꯕꯦꯟ ꯕꯦꯁ ꯑꯦꯠ ꯃꯅꯤꯄꯨꯔ ꯋꯥꯡꯖꯤꯡꯀꯣ ꯐꯣꯔ ꯃꯣꯔ ꯏꯟꯐꯣ ꯄ꯭ꯂꯤꯖ ꯚꯤꯖꯤꯠ ꯗ ꯑꯦꯕꯤ ꯄꯦꯖ ꯄꯥꯏꯂꯣꯠ ꯒ꯭ꯂꯣꯕal ꯐꯦꯃꯤꯂꯤ ꯁ꯭ꯇꯨꯗꯤꯑꯣ ꯍꯥꯏꯅ ꯑꯩꯅ ꯊꯥꯕꯅꯦꯕ ꯑꯁꯤꯁꯤꯒ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯉꯥ ꯊꯣꯡꯕꯒꯤ ꯀꯩꯅꯣꯗꯣ ꯏꯕ ꯇꯥꯔꯗꯤ ꯑꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯑꯁꯤꯗ ꯉꯥ ꯊꯣꯡꯕꯗ ꯑꯩꯅ ꯀꯔꯤ ꯃꯆꯜ ꯍꯥꯞꯄꯤ ꯀꯔꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯑꯗꯨꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯣ ꯃꯆꯥ ꯑꯃ ꯏꯕꯤꯔꯣ ꯑꯗꯨꯒ ꯃꯩꯇꯩꯂꯣꯟ ꯏꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯃꯔꯛꯇ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕ ꯏꯪꯂꯤꯁ ꯋꯥꯔꯗ ꯃꯌꯥꯝꯗꯣ ꯐꯤꯁ ꯀꯔꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯆꯪꯈꯤꯕ ꯃꯆꯜ ꯃꯌꯥꯝꯗ ꯀꯔꯤ ꯀꯩꯅꯣ ꯃꯆꯜ ꯆꯪꯉꯤ ꯀꯔꯤ ꯃꯁꯂꯥ ꯍꯥꯞꯄꯤ ꯑꯣꯅꯤꯌꯟꯗ ꯑꯗꯨ ꯈꯔ ꯑꯗꯨꯒ ꯑꯂꯨ ꯃꯌꯥꯝꯗꯁꯨ ꯃꯌꯥꯝ ꯄꯟꯕꯤꯔꯕ ꯈꯔ ꯄꯣꯇꯦꯇꯣ ꯑꯗꯨ ꯑꯗꯥ ꯇꯣꯃꯦꯇꯣ ꯑꯗꯨ ꯁ꯭ꯃꯦꯁ ꯇꯣꯃꯦꯇꯣ ꯀꯥꯏꯅ ꯄꯜꯂꯒ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯤꯕꯀꯣ ꯑꯗꯨꯒ ꯁꯤꯃ ꯂꯩꯔꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯅ ꯍꯥꯏꯁꯤꯅ ꯚꯤꯗꯤꯑꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯂꯩꯔꯦ ꯊꯝꯅꯦꯜ ꯍꯥꯏꯕꯀꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯤꯒ ꯍꯥꯞꯄꯤꯕ ꯊꯝꯅꯦꯜꯁꯦ ꯁꯤꯗꯤ ꯑꯩꯅ ꯊꯝꯅꯦꯜ ꯁꯦꯝꯗꯕꯅꯦꯕ ꯑꯩꯅꯀꯣ ꯊꯝꯅꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯅꯦꯕ ꯊꯝꯅꯦꯜ ꯍꯥꯞꯄꯁꯦ ꯍꯌꯦꯡ ꯃꯤꯅ ꯊꯝꯅꯦꯜ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯛ ꯍꯥꯡꯗꯣꯛꯄꯗ ꯁꯤꯒ ꯎꯔꯤꯕ ꯄꯤꯛꯆꯔꯁꯤꯅꯦꯕ ꯊꯝꯅꯦꯜꯁꯦꯀꯣ ꯑꯁꯤꯁꯤꯒ ꯉꯁꯥꯏꯒꯤ ꯁꯤ ꯑꯩꯈꯣꯏ ꯁꯥꯏꯔꯁ ꯂꯥꯏꯁ꯭ꯔꯝꯒꯤ ꯃꯥꯏ ꯀꯩꯅꯣꯁꯨ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏ ꯆꯪꯉꯒ ꯁꯨꯃꯥꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯌꯦꯡꯉꯒ 80 ꯆꯦꯅꯦल को बंद होने के बाद समझ आया कि हाइरिजे अखोइना खंगिंगिसे असमाइसे 80 चैनल से थिंग्रकान माय करिनो मा खंगिसे का वखंदो नगोय चंगा यिंगनिंगनि अब खंगेना अदुना दमाइना अखोइगि जायगि थंबनेल लसु सुमाइना पिक्चर गुंबा अदो करिगुंबा जाम केनो ओइद्रसु का थंबनेल से खतंग अखोइगि क्लिक बाइट हाइबनेबो नमफुदे क्लिक तहनबगा सिसु लेजे मौनो बि काना लेजे माइगी केनो जे मोइगी पिक्चर को हाप जेंगो सि तोंगान बा सि पिक्चर रैरे सि पिक्चर तोरा हापने समजला हापिने नन यिंगनिंग बदो असमुइसे kana लोनि काइन तरो यिंगनिंग बिगी फिबम लेदनगा अदुम हापगदबगा ततंग इंटरेस्टिंग ओइबा हाप थंबनेल सिदा सिजु थंबनेल मयाम सि यिंगजेगा द बोरिंग चुबा ले थंबनेल ला बोरिंग चुदबसु ले kana याम तो एनो सब्सक्राइबर मयाम सि लोइ थोरे असुम सुमाइनगा अदुगा थंबनेल मतुंग इन लेना टैग विथ कीवर्ड है टैग तौबीबा एनी वीडियो अमा सेम मागी वीडियो डिटेल अखोई कीवर्ड है पोतो अदु लय अदुना टैग तौबीबा टैग मीन्स फॉर एग्जांपल अइना सिदेदिगा सि टैग लेना चा अइना हाबे थाबल म्यूजिकल बैंड हापे थाबल म्यूजिक हापे म्यूजिकल बैंड मणिपुर हापे को पायलट ग्लोबल फैमिली स्टूडियो वांगजिंग हापेगा दु असिगी वर्ड में ए अतै जो हापे याबेगा फॉर एग्जांपल ओइना इसमाइना चंगागा सि चंगागा लेट्स से थाबल THA BA थाबल म्यूजिक हाबेगा थाबल म्यूजिक 2024 चंगेना जिगदिया हजिगे थाबल मतम नेबा जिगजे
ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯊꯥꯕꯜꯒꯤ 2024ꯗ ꯀꯔꯝꯕ ꯊꯥꯕꯜ ꯃ꯭ꯌꯨꯖꯤꯛꯁꯦ ꯂꯩꯒꯦꯅ ꯊꯤꯅꯔꯛꯇꯣꯏꯅꯦꯕ ꯌꯨꯇ꯭ꯌꯨꯕꯁꯤꯒ ꯑꯗꯣ ꯑꯩꯅ ꯁꯤ ꯀꯤꯋꯥꯔꯗꯁꯦ ꯍꯥꯞꯄꯗꯤ ꯃꯌꯥꯝꯅ ꯁꯤ ꯀꯤꯋꯥꯔꯗꯁꯦ ꯌꯥꯎꯕ ꯌꯨꯇ꯭ꯌꯨꯕꯁꯤꯅ ꯊꯤꯗꯣꯏꯁꯦ ꯊꯥꯕꯜ ꯃ꯭ꯌꯨꯖꯤꯛ 2024 ꯏꯕ ꯀꯥꯏꯗ ꯚꯤꯗꯤꯑꯣ ꯂꯩꯒꯦꯅ ꯊꯤꯔꯛꯀꯅꯦꯕ ꯊꯤꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯒꯤꯁꯤꯁꯨ ꯌꯥꯎꯔꯛꯇꯣꯏꯅꯦꯕ ꯃꯣꯏꯅ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯔ ꯊꯤꯕ ꯃꯇꯝꯗ ꯑꯩꯁꯨ ꯌꯥꯎꯔꯛꯇꯣꯏꯅꯦꯕ ꯑꯁꯤꯅꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯇꯦꯛ ꯇꯧꯕ ꯍꯥꯏꯁꯦ ꯊꯥꯕꯜ ꯃ꯭ꯌꯨꯖꯤꯛ 2024 ꯂꯩꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯃꯨꯛ ꯍꯤꯠ ꯊꯥꯕꯜ ꯍꯤꯠ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯕꯀꯣ THABL ꯊꯥꯕꯜ ꯍꯤꯠ ꯃ꯭ꯌꯨꯖꯤꯛ 2024 ꯁꯨꯃꯥꯏꯅ ꯏꯕ ꯌꯥꯏꯀꯣ ꯁꯨꯃꯥꯏꯅ ꯀꯣꯃꯥ ꯇꯧꯔꯒ ꯑꯗꯩ ꯑꯃꯅ ꯀꯔꯤꯁꯤꯒ ꯊꯥꯕꯜ ꯂꯦꯇꯦꯁ ꯃ꯭ꯌꯨꯖꯤꯛ '24 ꯑꯁꯤ ꯍꯌꯦꯡ ꯃꯌꯥꯝꯁꯦ ꯊꯤꯅꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯁꯨ ꯊꯤꯕꯗ ꯑꯩꯈꯣꯏ ꯏꯗ꯭ꯔꯅ ꯊꯥꯕꯜ ꯃ꯭ꯌꯨꯖꯤꯛ ꯂꯦꯇꯦꯁ ꯀꯥꯏꯅ ꯊꯥꯕꯜ ꯃ꯭ꯌꯨꯖꯤꯛ 2024 ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯤꯕꯗ ꯁꯤꯅꯤ ꯀꯤꯋꯥꯔꯗ ꯍꯥꯞꯄ ꯑꯁꯤ ꯍꯥꯞꯀꯗꯕꯅꯤ ꯃꯌꯥꯝꯁꯦꯀꯣ ꯑꯗꯣ ꯑꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯂꯣꯏꯔꯛꯄꯗꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯀꯥꯔꯗ ꯍꯥꯏꯔꯤꯁꯦ ꯑꯥꯏ ꯀꯥꯔꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯁꯦꯝꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯅ ꯂꯤꯡꯛ ꯑꯃ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦ ꯃꯊꯛꯇ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯅ ꯑꯩꯈꯣꯏꯒꯤ ꯑꯩꯁꯨ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯍꯥꯞꯆꯒꯦꯕ ꯍꯣꯔꯦꯟ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯁꯤꯒ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯕ ꯑꯩꯒꯤ ꯊꯥꯕꯜ ꯃ꯭ꯌꯨꯖꯤꯛꯀꯤ ꯀꯩꯅꯣꯗ ꯌꯦꯡꯅꯤꯡꯕ ꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯌꯦꯁ ꯑꯩ ꯑꯃ ꯍꯥꯏꯔꯦ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯩꯅ ꯀꯣꯏꯕ ꯆꯠꯂꯨꯕ ꯀꯩꯅꯣꯗ ꯅꯨꯡꯗꯥꯡꯗ ꯕꯥꯏꯛ ꯄꯨꯔ ꯀꯣꯏ ꯆꯠꯂꯨꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯅꯤꯡꯕ ꯇꯥꯔꯒꯗꯤ ꯃꯊꯛꯇ ꯂꯩꯕ ꯂꯤꯡꯛꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯊꯛꯇꯒꯤ ꯂꯤꯡꯛꯇꯣ ꯊꯣꯛꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯗꯣ ꯑꯗꯨꯕꯨ ꯀꯧꯏ ꯑꯥꯏ ꯀꯥꯔꯗ ꯑꯗꯨ ꯑꯃꯅ ꯑꯦꯟ ꯁ꯭ꯀ꯭ꯔꯤꯟ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨ ꯂꯩꯔꯦ ꯑꯥꯏ ꯀꯥꯔꯗ ꯑꯗꯨꯅ ꯀꯔꯤꯗ ꯀꯥꯟꯅꯩ ꯍꯥꯏꯕꯗ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯅ ꯃꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯗꯨ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯆꯪꯉ ꯌꯦꯡꯅꯕꯀꯣ ꯑꯗꯨꯒ ꯉꯥ ꯊꯣꯡꯕ ꯂꯩꯔꯦ ꯉꯥ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯇꯧꯔꯒ ꯑꯩꯅ ꯅꯍꯥꯟ ꯊꯔꯣꯏ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯩ ꯂꯤꯡꯛ ꯍꯥꯞꯆꯟꯕꯒꯤ ꯃꯊꯛꯇ ꯃꯌꯥꯝꯅ ꯁꯨꯝ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯩꯗꯤ ꯃꯌꯥꯝꯗ ꯃꯥꯒꯤ ꯊꯔꯣꯏꯁꯤ ꯊꯣꯡ ꯃꯥꯜꯂꯦ ꯍꯥꯏꯅ ꯀ꯭ꯂꯤꯛꯇꯨ ꯇꯧꯔꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯆꯪꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯦꯟ ꯁ꯭ꯀ꯭ꯔꯤꯟ ꯍꯥꯏꯕꯀꯣ ꯑꯦꯟ ꯁ꯭ꯀ꯭ꯔꯤꯟ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯜꯂꯒ ꯁꯥꯏꯠꯇ ꯑꯩꯈꯣꯏꯒꯤ ꯑꯃ ꯊꯣꯛꯂꯛꯄꯗ ꯃꯆꯥ ꯑꯃ ꯑꯗꯨ ꯍꯥꯞꯄꯁꯨ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯀꯧꯏ ꯑꯦꯟ ꯁ꯭ꯀ꯭ꯔꯤꯟ ꯀꯣ ꯑꯗꯣ ꯑꯦꯟ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯑꯃꯨꯛ ꯀꯃꯥꯏꯅ ꯍꯥꯞꯀꯦ ꯍꯥꯏꯕꯗ ꯌꯦꯡꯁꯤꯀꯣ ꯑꯗꯨꯒ ꯄ꯭ꯂꯦ ꯂꯤꯁꯀꯨꯝꯕ ꯀꯦꯇꯥꯒꯣꯔꯤꯁꯀꯨꯝꯕꯁꯦ ꯁꯤꯒꯨꯝꯕꯁꯤ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯁꯨꯃꯥꯏꯅ ꯀꯔꯤ ꯀꯦꯇꯥꯒꯣꯔꯤꯁ ꯍꯥꯞꯅꯤꯡꯕ ꯑꯦꯟꯇꯔꯇꯩꯟꯃꯦꯟꯂ ꯐꯨꯗꯂ ꯄꯤꯄꯜ ꯕ꯭ꯂꯣꯒꯁ ꯒꯦꯃꯤꯡ ꯑꯦꯟꯇꯔꯇꯩꯟꯃꯦꯟ ꯏꯗꯨꯀꯦꯁꯟ ꯀꯣꯃꯦꯗꯤ ꯀꯣ ꯁꯨꯃꯥꯏꯅ ꯑꯇꯩꯁꯨ ꯂꯩꯕꯅꯤ ꯐꯨꯗ ꯑꯦꯟ ꯀꯩꯅꯣ ꯀꯥꯏꯅ ꯂꯩꯕꯁꯤꯡꯁꯦ ꯑꯩꯁꯤꯗꯤ ꯀꯔꯤꯅꯣ ꯃ꯭ꯌꯨꯖꯤꯛꯅꯤꯅ ꯑꯩꯁꯤ ꯃ꯭ꯌꯨꯖꯤꯛꯇ ꯆꯪꯕ ꯌꯥꯏꯀꯣ ꯑꯗꯨꯅ ꯃ꯭ꯌꯨꯖꯤꯛꯀꯤ ꯀꯦꯇꯥꯒꯣꯔꯤꯗ ꯍꯥꯞꯆꯤꯟꯕꯤꯔꯅꯤꯅ ꯁꯨꯃꯥꯏꯅꯀꯣ ꯑꯗꯨꯒ ꯑꯦꯟ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯑꯗꯨꯝ ꯆꯪꯈ꯭ꯔꯕꯅꯣ ꯁꯤ ꯂꯩꯔꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯥꯏ ꯀꯥꯔꯗ ꯀꯣ ꯁꯤꯁꯨ ꯑꯝꯇ ꯃꯨꯊꯠꯀꯦꯔꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯥꯏꯒꯤ ꯁꯤ ꯑꯦꯟ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯉꯁꯥꯏ ꯂꯣꯏꯔꯛꯄꯗ ꯑꯩꯅ ꯍꯥꯏꯕ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯕꯥꯏꯛ ꯊꯧ ꯆꯠꯂꯨꯕꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯁꯤ ꯑꯥꯏ ꯀꯥꯔꯗꯁꯦ ꯁꯤ ꯀꯥꯔꯗꯁꯦ ꯍꯥꯏꯗꯤ ꯀꯥꯔꯗ ꯕꯇꯟ ꯀꯥꯔꯗꯁꯤꯅ ꯀ꯭ꯂꯤꯛ ꯇꯧꯒꯗꯕ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯞꯅꯤꯡꯕ ꯄꯣꯏꯟꯠꯇꯣ ꯀꯔꯝꯕ ꯃꯇꯥꯡꯗ ꯍꯥꯞꯅꯤꯡꯉꯦ ꯑꯗꯣ ꯁꯄꯣꯁ ꯂꯦꯠꯁꯦ ꯑꯩꯅ ꯁꯤꯒꯤ ꯋꯥꯟꯁꯤꯗ ꯁ꯭ꯋꯥꯏꯁꯦ ꯍꯥꯞꯅꯤꯡꯉꯦꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯈꯜꯂꯣ ꯑꯗꯨꯑꯣꯏꯗꯤ ꯑꯩꯅ ꯁꯤꯒꯩꯁꯤꯒ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀ꯭ꯂꯤꯛ ꯇꯧꯔꯅꯤ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯍꯥꯞꯅꯤꯡꯕꯗꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩꯅ ꯀꯣꯏꯕ ꯆꯠꯂꯨꯕꯒꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯣꯏꯕ ꯆꯠꯂꯨꯕꯒꯤ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯅꯤꯀꯣ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒ ꯑꯗꯨꯒ ꯁꯤꯁꯦ ꯁꯦꯚ ꯇꯧꯈ꯭ꯔꯅꯦꯕ ꯁꯦꯚ ꯇꯧꯔ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯤꯁꯦ ꯍꯥꯞꯈ꯭ꯔꯦꯀꯣ ꯑꯥꯏ ꯀꯥꯔꯗꯁꯦ ꯑꯩ ꯍꯣꯔꯦꯟ ꯌꯦꯡꯉꯦ ꯑꯗꯨ ꯁꯤ ꯀꯣ ꯑꯗꯨꯒ ꯑꯦꯟ ꯁ꯭ꯀ꯭ꯔꯤꯟ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯔꯒ ꯀꯣ ꯑꯗꯨꯃꯥꯏꯅ ꯑꯦꯟ ꯁ꯭ꯀ꯭ꯔꯤꯟꯗ ꯆꯠꯂꯣ ꯑꯦꯟ ꯁ꯭ꯀ꯭ꯔꯤꯟꯒꯤ ꯕꯇꯟ ꯆꯠꯂꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯒꯤ ꯂꯣꯏꯔꯝꯗꯥꯏꯗ ꯊꯣꯛꯇꯣꯏꯗꯣ ꯑꯩꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯅꯠꯇ꯭ꯔꯒ ꯑꯩ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣ ꯁꯤꯅ ꯀꯔꯤꯗ ꯀꯥꯟꯅꯩ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯃꯌꯥꯝꯅ ꯁꯦꯝꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯅꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯗ ꯁꯨꯝ ꯑꯗꯨ ꯂꯤꯡꯛ ꯇꯧꯕꯤꯔꯗꯤ ꯑꯗꯨ ꯂꯣꯏꯔꯝꯗꯥꯏꯗ ꯊꯣꯛꯂꯛꯀꯅꯤ ꯑꯩ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯁꯨ ꯃꯌꯥꯝꯗ ꯌꯦꯡꯍꯟꯒꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯉꯤꯁꯤꯅ 3 ꯁꯥꯡꯉꯦꯕꯀꯣ ꯑꯗꯨꯏꯗꯤ ꯑꯩꯅ ꯂꯣꯏꯔꯝꯗꯥꯏ ꯁ꯭ꯋꯥꯏꯁꯤꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯍꯥꯞꯄꯔꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯍꯥꯞꯀꯦꯅ ꯉꯁꯥꯏꯒꯤ ꯕꯥꯏꯛ ꯊꯧꯕꯒꯤ ꯀꯩꯅꯣꯗꯣ ꯚꯤꯗꯤꯑꯣꯗꯣ ꯆꯠꯂꯒ ꯑꯣꯞꯁꯟ ꯂꯥꯛꯀꯅꯤꯀꯣ ꯑꯣꯞꯁꯟꯁꯦ ꯆꯤꯡꯊꯔꯒ ꯃꯈꯥꯗ ꯆꯠꯂꯣ ꯑꯗꯨꯒ
choose a specific video haibniga ado siga chalani ado chalaga insai bike thobuje hapchalani haiga natraga sorry si hapore edit tawthoge sisega si join hapkega isegi se mai related oiba aduga save tawranega save tawrega aduga nasagi asidi khangenga end screen icon ka asigi keno mu asigi mayam siga amtang phajana tawbiba tardi I'm sure 100% sure noigi video dudaga at least 5 to 2% gi magi improvement ma lakani aba asimi am to bata ga plus noi na san san lb noigi live toiga live to ju kenola viewers fangani ne sagi atopa mina thira ko ju views fangani aba ga wajing hoi aina jik save tum to save to rega nuga save to ga mu na sagi agi sigi video jengji mayam aina sagi hai gi bido तो ये कंप्यूटर से स्लो है मनिंग द अपडेट हम चलेगा ना सागी सागी 1 क्या तो ना हाउ क्यों नहीं येंद्रे ऐसे आई तो लोग जी लोग आई तो लेगा लाए ना तो लाए चला बा सही में मतलब चल रही है चल रही है तो ये है सीखो तो ये एंड स्क्रीन नहीं होगा अंदर एंड स्क्रीन से ना ये ना सही से लोग लोरेगा लगन दाई जाए जो ये गए ना सेगा एंड स्क्रीन ये ना तो अभी तो ये के ना वीडियो upload to the movie happen and see something somebody do the views so jagi nangi kenogi views sum hengana legene ama chathok sin taraga thumbnail is important abniga aduga video analytics ya ai no mo kona ai haizerage do video analytics sum chalawna myam keno khara video analytics maram da khara ai highway ka और सिगी वीडियो एनालिटिक्स से येंग ना सागी कीवर्ड तो का अइना सा हाइजगी बा कीवर्ड टैग तो बा खुद बा इंप्रेशन करिनो इंप्रेशन क्लिक रेट न करिनो व्यू न करिनो यूनिक व्यूअर्स न करिनो वा असे लोइना मयाम दे एक्सप्लेन तो जगे दो मथंग दे तो जगे न सिदी हम सांग द माले मयाम सुन जाई लाइव से तो नि ना YouTube search 56% लाएगा ये जगह YouTube search 56% लाएगा YouTube दे search तो होगा ये viewers इंगे 56% है बड़ी ये इसीगा वीडियो जिधे ये viewers होंगे ना अंदुगी खाइबो के ना YouTube search तो होगा फंग बकते ने browser feature है बड़ीगा अतोबा home page खंडे screen खंडे subscription भी खंडे तो होगा जगह अदना 33% नहीं आया बगा other YouTube features का अते YouTube features है बड़ी कोई category देगी partnership देगी इंटर dashboard दी चंगा येंबा playlist देगी चंगा येंबा 2.5 external है बड़ी कोई Facebook गुम्बा द link भी बा देगी WhatsApp ते share तो बकोत बा दोनों का portions of your total traffic WhatsApp देगी 56 point लाख बा देगी Facebook दी सुलाएगा अदुगा content suggesting this video है बड़ी ऐगी video दो कम बा वीडियो तो पन से सजेस्ट तो रखे बा जी खाई खंग दबग दनिगा ना सिले लीन पुबा शक्ति बा फनी थबल म्यूजिक ननी सागी थबल हाफ की बदना थबल के रिलेटेड ओइबा वेब केनो अखोगी वीडियो लेना दुनसु अदुगसु लाए बा का नाइटोम साथपी सॉन्ग थबल नरगा ये मेरी वतन की लोगो सैक्सोफोन येंगे येंगे इंस्ट्रूमेंटल तम गेसका सागी इना म्यूजिक की केनो हाफ की बदो अदुना इंस्ट्रूमेंटल चिंग बदने बा लेका लेकाय लानुम्बा म्यूजिक टीम पायलट सागी इना पायलट हाफ की बदो दोना पायलट थिरा लाख बदो ऐसी फंगने सेजु 14% येंगे 14 मा येंगे बा अदुना सागी YouTube सर्च टाउन है बदी करी हाइना थिरागा एगी वेबसाइट एगी वीडियो से फंगमनो बा YouTube ता देदि मोइना हाइजना अइना साइ पायलट ग्लोबल फैमिली है ना ई ना टैग ता अदना जो
시계주 21% 펑에 타블 뮤직 2023다 4% 펑에 파일럿 글로벌 패밀리 스튜디오다 3.8% ken viewers 펑에 asis maina 타블 뮤직 2.5 ям 펑에 왜 스마이나가 adona sagi kogi keno hapa sam important ho ya ba te ga ba sa adona ya ga di mayam su na sidigi te hapa gi happy to thambio aduga aina na siri end screen ha bena ga the end screen gi ko num thola gan chejige end screen gi ga lei bini ga the impression kari no si kari no is mayam se ko na details a mayam ta keno to ge ga explain to jage mayam se lak video lak pro di khang de ga do ai video se di yeng ga so no kana ba mi phang ni ga ado yes do sikak ne na mayam da ai ni mu dai yam hai ni ka kena to jaban te mayam da ko no mayam da kala ma ja ma na do am hai ga ma di video di mu upload to di ga na kala ma ja ga ai chumbe ai video se upload to bu gi madum mai work from home ni ga ko na ma da American client ga deal da ni na ma da ko nung dang do in thabak su ye ga ada nung din se na ko tum ma lei bu na ga nung din e keno de gi pung mapan rai tum je ko gi pung hum mari da holani da chak thum sar ani na de ha keno to ro cha thok ke sin bazar to ne hala ne ko pung ni pan ma pan ni pham mani no na to do ne no na sa gi video number code pa sem baza asi gi do am keno dai te ba do kari mo si ge viewer jam phang de ga ya no madam da gi computer gi related ba video ba sem ba thangal ka ni mayam sum yeng be ga anyway mayam sa gi ko gi ima mayam gi keno chen mayam sa gi video da live tel lei ba mayam do ga mayam si video se mayam noi yeng bi mayam share to video ji ai do noi mi kun khak ni na ina keno to bu do ai ngon da subscriber mi kun khak lei na ga do noi mi kun khak tang du da yeng bi ra ya re no mayam mi kun du do pa na yeng mo phom ga kyan ta na ga han jan de ni yeng keyword ha pa kari ha pa mayam sa go oi da na ya is ni 100% ni mayam gi henga ta di ai samag SEO kan SEO gi thapuk sui ga aduna sigi Google ki YouTube ki kan wa chamma nei ba koi to ida si mo ju Google ki part mani na ga mo ju AdSense ya in noi na ta li ba paisa do AdSense ki through the ta le ne ba ado ga promotion do moi ki mai na paisa pi ge do icon video am do sin lo ga si ya ga si gi di matang se lo sen je ga ado mayam ke ba kana ba bang bi re di ga sure mayam ko gi sa gi yang hu do ba noi gi group to ado de ai si video je nam ne te noi sa gi live te ina yog ba lak pa mayam do ko gi mama ki chen lei re ki tarani lei re dia blog de di amasu kare ba kasar kare anju kasar mayam lei na ga su noi mayam je growth to oi no ba ne to ka noi su mateng bang je ba ne noi le si yong ko si video je noi am kana ga ni ai ne sai meter no type to ga noi na type to bu do ke no oi ba hai ta comfortable oi da ba ka type to hai do do ne no mo mo de hai do smai to hai do no gi ne ado ai mal to video do kamai ka pani de kamai to ne da ai no do su me am da step by step ta ge ga me am ke no to sia ga i mutan solution da no fa na ga me am do sap to bio ai da do ni ta no ma me am no in life da la to ni ko ai na mo da life da la to mi le da life to ne changam ma ga wari ga be ta headphone sa pani na ha pa noi gi comment ta ai na to pa tha ma su le bu ne dune de ma mo de noi na sa mai le tro ga ai no pa lai se le ni ka na to me sa ma se ta wo ni na pa me am yam nu ai re ta ga chare pam ju pam da na 22 sap sun bu gi am house re me am ta ga chare ai ne return to double re su ma bi ro in to ro ke okay then see you bye bye